Arambai Tenggol Semkhiba Asi Khutta Khutlai Paige Khallaga Semkhiba Natte EPHURUP KANNABA DAMAK MATANGNA MATAMNA Khutlai PAIKHIBANI HAINA Arambai Tenggol BISHNUPUR QRT ki advisor PAONAM SANJOYNA PHONGDORAKLI Arambai Tenggol Unit 35 Kumbi amade Arambai Tenggol BISHNUPUR ki Quick Response Team punna khutsamnaduna Porompat laiba Jenims Blood Bank ta pangthokhiba manga-suba voluntary blood donation camp kamari leinana wafam ase phongdokladuna mahakna makha taraduna hai Arambai Tenggol di EPHURUP inat lining yokhatnaba amate machoy taraba maitei EPHURUP asibo amatta oina punsinnabagi pandamda semkhiba apunbagi saktam amane Saktam asibu sagat lakhiba matamda Khutta Khutlai Pairaga atopa furup amada landage haibagi wakhalda Semkhiba Natte Haujik oiriba laibaki fibam asi yengduna laibang amlaktabadagi EPHURUP KANNABA Khutlai Paikibani Pumnamag asi oiduna su Arambai Tenggol gi pandam kauba leite Iramdam asibu kansi hairabadi aikhoi masel hana amatta oina punsinba mathau tai Arambai Tenggol gi thawong asi yeknaba singa lanthengnaba khakta natte Miyamgi yaifanaba thabak tauba miyamgi awaba taraba matamda thauna fana chongthoktuna mayong yaba aduni ngasi pangthokliba blood donation camp asida Arambai Tenggol Kumbi amade Bishnupur QRT ki Tenggoloi Yangkhai romna miyamgi damak I katkani makhatana mathau tarakpa matamdasu Arambai Tenggol na matam chuppada miyamgi damak lepkani haina mahakna makhatana phongdokhi Arambai Semba matamda Khutlai Paige haibagi wafamda thamgiba nate akhoi iramdam izati amasung akhoi na training kannabi damata semakibani adubu hujik leidiba conditions ladi akhoi yenga lei ngamdam Khutta Khutlai Paige pairiba khulai sina akhoi na migi matakta amat landa gen amada tera tawin akhoi ngakthok sanabi damakta paibani adubu akhoi gi pandam akhoi kaw nate akhoi di anglai pakse kannabi damda akhoi tobang ngam kai tobang ngami haibado akhoi na ngasi udi sini Kulai katangi na kana akhoi na tawriba mayangi mateng gi damata thok akhoi ngasi mayangi mateng akhoi mang tharaga akhoi priority di mayangi mateng pangba sini aduna ngasi akhoi na tawriba se mayangi damakta ni akhoi na tawjari bas masi akhoi sinjarin se BPR QRT gi through the sinjabani si Bishnupur district ki oina akhoi na pulap 80 gi taraf tagi blood donation tawna bai damakta akhoi ni sinjabani hospital dagi facility akhoi da provide tawbirakta bagi akhoi si tana laga akhoi blood donate tawbani sina taba akhoi mi myam le hori sida laga tawbangam daba akhoi hospital gi magai da authority da akhoi hajaring badi outdoor da su I loba yabagi maung masung nurse khatai waliba akhoi da kano tawji staff sing khar supply tawbi badi akhoi da mateng pangagadi akhoi sidagi su hena akhoi na donate tawbangam gani haibase akhoi gi asani masung akhoi gi kano ni pandam ni akhoi amu hena sidagi su hen akhoi na donate tawjage haibase akhoi eti magai dagi akhoi sing thamni